Ramnilani haibiki Hanuirim sakay pangra Hungriya malumulan ko Video namaga mayam mangda changba hisu kitang di atak na natabani ko adu mapu aigi maring jati gini khallaga aina bonem gi blog ta yawu du notro ga haidok pada yamna ikai jaba haibam su oi chengna hargadi akhoi maring community se yam pik pani na ko masi talaga haying chathokini haying lakpa paisa du hangchi chathokini chengna hargani ngasi chakyo jon chengna haram gi ko ngasi ngari leiro hairim ngasai phone babana phone tawra khar na ngonda ngari leiro hairim ne ko maring na met la ko murok kai dai ne ba maring gi morok met pa hargadi ko adum mahau se khra tongana adum thoi 10 years mukti sure ai jewelry da thabak tawe ba ko sales staff oina adum moi family gi staff oina adum chahi jo adum kumapan kuntra adum changam ni na ko adu khandaba yade ba ko podcast Bang ida thajani moi ba just mut ka dawra ba thawmai bu noina muk sam piram ne mana tawri je ko ngam banate kana ko mai sa ni station ni moi jungle da jungle boy ka dani ka dai ne kai gi Welcome everyone. Welcome to Unfiltered YouTubers episode 8. Ngasige episode asida mayamna yamna khawrangna ngairaga leiriba adugumba ibung amakak puraga lakjare mayam punna welcome tawinasi. So let's welcome him together. I introduce tawjage agi ibung ko handsome dangsa. Welcome to Ngaklo. yam nungai jare smaina ngaklo na sinbirak tana program sibu amadi mayamna khawrang na ngai biramai damakta channel gi mai kai dagi thagat phongdok chari Ibung se atom mayam sina ibung pubiro na atom hairaga leiba aduga ibung sina akhoi ga pau phawda jaba tamda adum kitang delay oi gi bai tare adudugi mayam sina kitang penbira muidra aina khanjabani da ado ada wari dum horok poina das maina wari batai sanaba conversation tawba like interview podcast sum se dagi oina sum interest lei bibra leije ngai de ai di yam pamjaba hai tare ko ade thamoi nunggi oiba wakhal nunggi oiba mayam da share to thopagi khudong chaw phangba je sumba platform ma pb bse ngasi ngaklo yam thagat chari ko da bu hai ngai le te thagat phongdok chari adada dum wari se haudorak pase dum haubase nungai na bhai tare dagi leifam aduga dum dagi introduction ma chama tak ten takna thambiram ai gi ming se adum mayam na sang bagi adum kawbada nungai ta bas adum leibane bako ado mainly ai gi ming je mayam na adum ai gi area khara da adum khangna bije ko na adum khangai aduga ai asingba ming makti ko handsome aina ai channel maming da su ko handsome collection aina leijai bako adumangni aduga ai babana nungsina thonbiramba ko handsome aduma kaujai aduga ai gi leifamna funan maring hariba kairau kendra gi manung chana leiriba thiam santrok ki tainaba ching lakta hai tare ko thakta leiriba maring hariba jati sidagi ai smaina ima na popiram badagi smaina adum huji adum leiri hai tare adada imung manung di kamaina lei dagi chili naw na ching imung manung se ai chinal naw ahum ne bu ko ai na yai mani ai gi mathakta da dam lei aduga ai gi ikhada naw pam lei do baba mama dum leiri aduga dada di nupi thire aduga angang sam ga yawre punna tare tare ado ya no ai da dagi samlap pa introduction cham su thambikre ado wari rom da changchila ga di da dagi YouTube channel gi main objective hai gatra si se dum da na description dei bi basu akoi gi maringi culture tradition se yokhat pas mana preserve tawba dagi documented hoina thamhoba sigi pandam sima yawe ba ado maruina sigi pochi da lakhi base si se kari maram gi no aduga YouTube tawrakhibagi pandam sima kari no haibu ma thambi the aigi sengnar ga de aigi ko handsome collection haina thon griba ming thon chi dagi adum hawraga adum tentak pa adum hajar ke boka ko handsome collection haina thon gri je ai isa khaktang gi oina aina collection tawjaba any program de bo ero any akhigi chatnabi chatna kanglun de bo ero aina cover tawjaba aina collection tawjage eduna aigi mingse hapaga collection je asmaina hapchara khibane boka ado aigi pamjana changa khibasidi aigi maring hariba jati je ai adum leptana su dum hai maring hariba jati se khara makhai de aigi side tagi khanghan jarange aigi punsi sina
ꯂꯩꯔꯤꯉꯩꯗ ꯀꯣ ꯑꯗꯨꯃꯥꯏꯅ ꯈꯪꯍꯟꯖꯔꯒꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯑꯦꯅꯤ ꯀꯜꯆꯔꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯕꯨ ꯑꯣꯏꯔꯣ ꯑꯩꯅ ꯁꯨꯝ ꯀꯕꯔ ꯇꯧꯔꯒ ꯍꯥꯏꯗꯤ ꯃꯤꯅ ꯁꯥꯏꯠꯇꯒꯤ ꯉꯥꯡꯅꯔꯁꯨ ꯑꯩꯅ ꯁꯣꯝꯗ ꯇꯥꯔꯒ ꯁꯣꯝꯗ ꯊꯥꯗꯣꯛꯑꯒ ꯃꯌꯥꯝ ꯃꯥꯡꯗ ꯀꯦꯃꯦꯔꯥ ꯅꯝꯃꯒ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯃꯌꯥꯝ ꯃꯥꯡꯗ ꯆꯪꯕ ꯍꯥꯏꯁꯨ ꯈꯤꯇꯪꯗꯤ ꯑꯇꯥꯛꯅꯅ ꯇꯥꯕꯅꯦꯕꯀꯣ ꯑꯗꯨꯃꯛꯄꯨ ꯑꯩꯒꯤ ꯃꯔꯤꯡ ꯖꯥꯇꯤꯒꯤꯅꯦ ꯈꯜꯂꯒ ꯑꯩꯅ ꯏꯀꯥꯏ ꯍꯪꯒꯣꯏꯕꯗꯣ ꯂꯣꯏꯅ ꯀꯛꯊꯣꯛꯑꯒ ꯁꯨꯃꯥꯏꯅ ꯃꯔꯤꯡ ꯍꯥꯏꯔꯤꯕ ꯖꯥꯇꯤꯁꯦ ꯇꯥꯗꯕꯁꯨ ꯌꯥꯎꯔꯝꯃꯤ ꯑꯗꯣ ꯉꯁꯤꯒꯤ ꯑꯩꯅ ꯆꯦꯅꯦꯜ ꯑꯁꯨꯃꯥꯏꯅ ꯄꯥꯏꯔꯛꯄꯁꯤꯗ ꯃꯔꯤꯡ ꯍꯥꯏꯔꯤꯕꯁꯦ ꯈꯪꯗꯕꯁꯨ ꯐꯅꯌꯥꯝ ꯌꯥꯎꯔꯝꯃꯦꯕꯀꯣ ꯃꯔꯤꯡ ꯍꯥꯏꯔꯤꯕ ꯖꯥꯇꯤꯁꯦ ꯀꯔꯤ ꯍꯥꯏꯅꯣ ꯅꯥꯒꯥꯔꯥ ꯀꯔꯤꯔꯥ ꯀꯥꯏꯅ ꯍꯪꯕ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯃꯛ ꯇꯥꯛꯊꯣꯛꯅꯕ ꯍꯥꯏꯗꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯁꯨꯃꯥꯏꯅ ꯀ꯭ꯔꯤꯌꯦꯠ ꯇꯧꯈꯤꯕꯅꯦ ꯑꯗꯣ ꯗꯗꯥꯅ ꯌꯨꯇ꯭ꯌꯨꯕ ꯀꯟꯇꯦꯟ ꯀ꯭ꯔꯤꯌꯦꯠ ꯇꯧꯔꯛꯄ ꯍꯧꯔꯛꯈꯤꯕꯁꯦ ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯍꯧꯔꯛꯈꯤ ꯍꯥꯏꯕꯗꯨꯃ ꯅꯤꯡꯁꯤꯡꯕꯤꯌꯨ ꯀ꯭ꯔꯤꯌꯦꯠ ꯇꯧꯕꯁꯦ ꯑꯩ ꯆꯞ ꯆꯥꯅ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯦꯀꯣ 2022ꯒꯤ ꯃꯥꯔꯆ ꯑꯗꯨꯋꯥꯏꯗꯒꯤ ꯀ꯭ꯔꯤꯌꯦꯠ ꯇꯧꯈꯤꯕꯅꯦ ꯖꯁ ꯑꯗꯨꯒꯤꯗꯤ ꯀ꯭ꯔꯤꯌꯦꯠ ꯈꯛꯇꯪꯒꯤꯅꯤꯀꯣ ꯑꯗꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯃꯄꯨꯡ ꯐꯥꯅ ꯈꯣꯡꯗꯥꯔꯛꯈꯤꯕꯁꯤꯗꯤ 2024ꯒꯤ ꯑꯩꯈꯣꯏꯒꯤ ꯆꯩꯔꯥꯎꯕꯒꯤ ꯕ꯭ꯂꯣꯛꯁꯤꯗ ꯑꯩ ꯁꯨꯃꯥꯏꯅ ꯃꯔꯤꯡ ꯍꯥꯏꯔꯤꯕ ꯖꯥꯇꯤꯁꯤꯗꯁꯨ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯂꯥꯏꯅꯤꯡꯗꯧꯅꯤꯡꯕ ꯙꯔꯃ ꯈꯔ ꯑꯗꯨꯝ ꯂꯩꯔꯤ ꯍꯥꯏꯕꯗꯨꯗꯒꯤ ꯑꯁꯨꯃꯥꯏꯅ ꯑꯩ ꯀꯕꯔ ꯇꯧꯔꯒ ꯊꯥꯒꯠꯂꯒ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯁꯛ ꯈꯪꯕꯤꯔꯛꯄꯗꯒꯤ ꯑꯩꯉꯣꯟꯗꯁꯨ ꯏꯊꯤꯜ ꯑꯃ ꯐꯥꯎꯔꯛꯈꯤꯕꯗꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗ ꯂꯥꯟꯅꯒ ꯏꯟꯁꯥꯡꯒ ꯍꯤꯟꯖꯥꯡꯒ ꯂꯥꯟꯅꯕꯒ ꯊꯤꯟꯕ ꯆꯠꯄꯒꯤ ꯀꯩꯅꯣ ꯑꯗꯨꯒꯤꯗꯣ ꯍꯣꯏ ꯑꯗꯨꯗ ꯌꯨꯇ꯭ꯌꯨꯕꯁꯦ 24ꯁꯤꯗꯒꯤ ꯍꯧꯖꯤꯛ 25 ꯑꯣꯜꯃꯣꯁ 1 yearsꯃꯨꯛꯀꯤ ꯀꯩꯅꯣꯅꯦꯕ ꯑꯗꯣ ꯁꯤ ꯌꯨꯇ꯭ꯌꯨꯕ ꯇꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯁꯤꯒꯤ ꯃꯃꯥꯡꯁꯤꯗꯤ ꯗꯗꯥ ꯀꯔꯤ ꯀꯔꯤ ꯍꯣꯠꯅꯕꯤꯔꯝꯃꯤ ꯍꯧꯖꯤꯛꯁꯨ ꯗꯗꯥ ꯌꯨꯇ꯭ꯌꯨꯕꯁꯤꯗꯪ ꯇꯧꯕꯤꯕ꯭ꯔꯥ ꯑꯇꯣꯞꯄ ꯀꯔꯤ ꯀꯔꯤ ꯍꯣꯠꯅꯕꯤꯔꯤ ꯍꯥꯏꯕꯗꯨꯃ ꯊꯝꯕꯤꯌꯨ ꯑꯩꯁꯦ ꯑꯁꯦꯡꯕꯒꯤꯗꯤ ꯌꯨꯇ꯭ꯌꯨꯕꯁꯤꯅ ꯑꯗꯨꯝ ꯀꯣꯟꯅ ꯂꯥꯛꯆꯕꯅꯦꯀꯣ ꯑꯩꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯩꯒꯤ ꯄꯥꯝꯖꯅ ꯍꯧꯔꯛꯈꯤꯕꯗꯤ ꯏꯁꯩ ꯁꯛꯄꯁꯤꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯏꯁꯩ ꯁꯛꯄꯁꯦ ꯍꯧꯔꯛꯈꯤꯕꯁꯦ ꯕꯕꯥꯅꯁꯨ ꯌꯥꯝꯅ ꯄꯥꯝꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯍꯥꯏꯇꯥꯔꯦ ꯏꯃꯥ ꯕꯕꯥꯒꯤ ꯁꯞꯄꯣꯔꯠ ꯌꯥꯝ ꯆꯥꯎꯅ ꯐꯪꯉꯤ ꯑꯩ ꯉꯁꯤ ꯏꯁꯩ ꯁꯛꯀꯦ ꯈꯣꯠꯀꯦꯅ ꯈꯣꯡꯗꯥꯔꯛꯈꯤꯕꯁꯦ 2014ꯗꯒꯤ ꯑꯩꯒꯤ ꯑꯣꯗꯤꯑꯣ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃꯅ ꯂꯩꯈꯤꯗꯦꯕꯀꯣ ꯂꯩꯈꯤꯗꯕꯗꯣ ꯑꯩꯈꯣꯏ ꯒ꯭ꯔꯨꯞ ꯑꯣꯏꯅ ꯂꯤꯡꯈꯠꯂꯒ ꯏꯁꯩ ꯇꯧꯁꯦ ꯈꯣꯠꯁꯦꯅ ꯍꯧꯅꯔꯒ ꯏꯁꯩꯁꯦ ꯁꯛꯄ ꯍꯧꯔꯛꯈꯤ 2014ꯗꯒꯤꯀꯣ ꯐꯥꯔꯁ ꯁꯛꯈꯤꯕ ꯏꯁꯩꯗꯨꯗꯒꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯪꯕꯤꯔꯦ ꯍꯥꯏꯗꯤ ꯄꯥꯝꯖꯅ ꯍꯧꯔꯛꯈꯤꯕꯅꯤꯅꯀꯣ ꯀꯔꯤ ꯏꯁꯩ ꯁꯛꯄꯤꯈꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯛꯄꯤꯈꯤꯕꯁꯤ ꯗꯗꯥꯅ ꯑꯍꯥꯟꯕ ꯁꯛꯈꯤꯕ ꯏꯁꯩꯁꯦ ꯑꯩꯈꯣꯏ ꯕꯣꯅꯤꯌꯝꯅꯁꯨ ꯍꯦꯛ ꯁꯛꯄꯅꯦ ꯏꯁꯩ ꯑꯅꯤꯅꯦꯕꯀꯣ ꯆꯥꯟꯈꯠ ꯌꯩ ꯍꯥꯏꯅ ꯑꯃ ꯍꯦꯛ ꯁꯛꯄꯗꯣ ꯑꯗꯨꯗꯨꯒ ꯑꯃꯅ ꯆꯤꯝ ꯈꯨꯔꯦꯒꯅꯤ ꯍꯥꯏꯅ ꯁꯤꯅ ꯍꯧꯕ ꯉꯥꯛꯇꯅꯦ ꯑꯅꯤꯃꯛꯁꯦ ꯁꯨꯃꯥꯏꯅ ꯁꯛꯑꯒ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯪꯕꯤꯔꯛꯈꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯃꯇꯦꯛ ꯃꯇꯦꯛ ꯑꯃꯇꯪ ꯅꯤꯡꯁꯤꯡꯕꯤꯔꯝꯃꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯤ ꯑꯗꯨ ꯍꯥꯏꯐꯦꯠꯇꯪ ꯑꯗꯨꯝ ꯁꯛꯆꯔꯛꯀꯦꯀꯣ ꯆꯥꯟꯈꯠ ꯌꯩ ꯅꯨꯡꯁꯤ ꯋꯥꯔꯤ ꯆꯥꯟꯈꯠ ꯌꯩ ꯀꯂꯥ ꯋꯥꯔꯤ ꯅꯨꯡꯁꯤꯅꯩ ꯅꯨꯡꯌꯨꯝꯅꯤ ꯂꯩ ꯔꯝꯅꯤꯂꯥꯅꯤ ꯂꯩꯕꯤꯈꯤ ꯍꯟꯅꯨꯏꯔꯦꯝ ꯁꯛꯀꯩ ꯄꯪꯔꯥ ꯍꯨꯡꯔꯤꯌꯥ ꯃꯥꯂꯨꯝ ꯃꯨꯂꯀꯣ ꯁꯨꯃꯥꯏꯅ ꯃꯤꯠꯁꯤꯗ ꯕꯣꯅꯤꯌꯝ ꯑꯣꯏꯅ ꯎꯔꯕꯗꯣ ꯕꯣꯅꯤꯌꯝꯁꯦ ꯌꯥꯝ ꯄꯥꯝꯖꯕ ꯏꯁꯩꯗꯣ ꯑꯗꯨꯝꯁꯨ ꯉꯪꯕꯅꯦꯕ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯋꯥꯔꯤꯗꯨꯗ ꯂꯥꯛꯈ꯭ꯔꯒꯗꯤ ꯃꯈꯥ ꯇꯥꯅ ꯏꯁꯩꯁꯤꯃ ꯑꯍꯥꯟꯕ ꯁꯛꯄ ꯑꯗꯒꯤ ꯃꯇꯨꯡꯁꯨ ꯄꯟꯕꯤꯔꯤ ꯑꯗꯒꯤ ꯖꯔꯅꯤꯁꯦ ꯀꯃꯥꯏꯅ ꯂꯥꯛꯈ꯭ꯔꯒꯦ ꯍꯥꯏꯕꯗꯨꯃ ꯃꯈꯥ ꯇꯥꯕꯤꯔꯛꯑꯣ ꯖꯔꯅꯤ ꯍꯥꯏꯕꯗꯤ ꯁꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯖꯔꯅꯤ ꯑꯣꯏꯗꯣꯏꯔꯥ ꯍꯣꯏ ꯑꯗꯨꯝ ꯏꯁꯩꯒꯤ ꯖꯔꯅꯤꯁꯦ ꯑꯗꯨꯝ ꯂꯥꯛꯈ꯭ꯔꯦ ꯏꯁꯩ ꯑꯃ ꯐꯣꯡꯈ꯭ꯔꯦ ꯑꯗꯨꯒ ꯑꯅꯤꯁꯨ ꯏꯁꯩ ꯑꯃ ꯐꯣꯡꯈ꯭ꯔꯦꯀꯣ ꯑꯗꯨꯗ 2014 15 16 ꯍꯥꯏꯕꯁꯦ 16ꯁꯤꯗꯒꯤꯗꯤ ꯈꯔ ꯄꯣꯄꯨꯂꯔ ꯑꯣꯏꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯔꯤꯡꯒꯤ ꯂꯛꯇꯗꯤꯀꯣ ꯑꯗꯨꯝ ꯁꯛꯂꯛꯈꯤꯕ ꯏꯁꯩ ꯑꯗꯨꯝ ꯁꯛꯈꯤꯕ ꯑꯩꯅ ꯁꯛꯈꯤꯕ ꯏꯁꯩꯁꯤꯡꯁꯦ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯗꯨꯝ ꯄꯥꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝꯅ ꯄꯥꯝꯕꯗꯨꯗꯒꯤ ꯑꯩꯁꯨ ꯑꯁꯨꯃꯥꯏꯅ ꯃꯊꯪ ꯑꯗꯨꯃꯥꯏꯅ ꯂꯦꯚꯦꯜꯁꯦ ꯈꯔ ꯋꯥꯡꯈꯠꯂꯒ ꯉꯁꯤꯗꯤ ꯑꯗꯨꯝ ꯃꯅꯤꯄꯨꯔꯤ ꯚꯔꯖꯟꯁꯨ ꯑꯗꯨꯝ ꯄꯨꯊꯣꯛꯄ ꯉꯝꯅ ꯁꯤꯒꯤ ꯁ꯭ꯇꯦꯖꯁꯤꯗ ꯑꯩ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯗ ꯕꯣꯅꯤꯌꯝ ꯍꯥꯏꯔꯒ ꯃꯔꯛꯁꯤꯗ ꯗꯗꯥꯒꯤ ꯆꯦꯅꯦꯜꯁꯤꯗ ꯕꯣꯅꯤꯌꯝꯁꯤꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯔꯣꯜ ꯑꯃꯈꯛꯅꯦꯕ ꯃꯥꯅ ꯂꯧꯕꯤꯔꯤꯁꯤꯁꯨ ꯑꯗꯣ ꯕꯣꯅꯤꯌꯝꯒꯤꯗꯃꯛꯇꯗꯤ ꯗꯗꯥꯒꯤ ꯑꯣꯏꯕ ꯗꯗꯥꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯋꯥꯐꯝ ꯑꯃꯅꯤꯇꯪ ꯊꯝꯕꯤꯔꯝꯃꯣ ꯍꯥꯏꯗꯤ ꯃꯥꯅ ꯗꯗꯥꯒꯤ ꯚꯤꯗꯤꯑꯣꯗ ꯌꯥꯎꯔꯛꯈꯤꯕꯒꯤ ꯑꯗꯒꯤꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯗ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯀꯟꯗꯤꯁꯟꯁꯦꯀꯣ ꯍꯣꯏ ꯕꯣꯅꯤꯌꯝꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯅꯥꯎꯅꯦ ꯃꯥꯁꯦ ꯍꯦꯛ ꯑꯩꯅ ꯍꯦꯛ ꯇꯥꯏꯕꯪ ꯈꯣꯡꯗꯥꯔꯛꯄꯗꯒꯤ ꯃꯥꯒ ꯑꯩꯒꯁꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯀꯥꯟꯅꯗꯦꯕꯀꯣ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯃꯥꯁꯨ ꯑꯗꯨم ꯂꯩꯔꯝꯃꯦ ꯌꯨꯝꯁꯨ ꯊꯪꯅꯅ ꯑꯩꯈꯣꯏ ꯌꯨꯝ ꯍꯦꯛ ꯃꯈꯥꯗ ꯂꯩꯔꯝꯃꯦꯕꯀꯣ ꯍꯧꯖꯤꯛꯅ ꯃꯊꯛꯇ ꯂꯩꯈ꯭ꯔꯦꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯥꯁꯦ ꯑꯩꯒ ꯑꯗꯨꯝ
loinara lakpase aduga aina YouTube tawra phawda smaina adum loinarakre habdi loinafam se thokpa haidi aiga thangnana laibanina ado aigi now boniam se matam khradi aina mayam da sadum lotsin gi ko haidi mayam nadi yengbada khra makai di dum khangba ngami ma se adum abnormal la ana hangbazu question adum yawi adumakpu aigi mayam dadi aina haidokpa nungai tabni ma se natte maje adum masagi anab kitang problem laibagi mayam adum abnormal man baini na haibo ko maji abnormal male maksu nat tabi kitang su mental da kitang di problem lairaga aduga wangang na sakna badi dum yaba ado mingonda aranba katukaran tawba mi maksu oidaba masagi pura straight ta laiba hai tare ko adu dumain tawraga chinnaw che dum pullaga matang chakhalapadi aina 100k yauki base 90% di magi support tagi ina hargadi aduga magi mama baba loina ingonda dum support tawi abuko koina su dum ujawa ma hoi ina mongonda yengchiliba kai ka se adum mayam du dagi magi family du dagi henna chanmina bagana de aina mongonda any chatpa kan control ke ka tawsu aina kitang di role chauna lawrakpadigi mama mapana thajaba hai tare ko adumaina adum matang adum phauna adum mayam aina khangnagre ko nungsibi bado yam nungaiba wa mana ai budi kya khangbi de mayam na ko thengnaba ganda adum thengnaba ganda ko ada hanglakte je na boniam ko punbadu natro ai mingdu kitang du sangbagi adu khangba mi na di dum khange aduga sak khangaga mingse kauthokpa ngamdagi boniam na punbadu natro na hai ba yawe aduga boniam ge blog ta yabudu natro ga ai na muku oigido mana proprietor oigido adugi type ta ko man yam nungai jaba hai tare ko adu kaisu mind tawde magi mating dagi asmaina chakholakpa oirakhi habdo asi mayam dum tintang dum thamjaning bagi haijaban ada yamna nungshida haidi mayamna su dum nungsibi aduga akoina su hek yengbuda su haidi adum nungsiba dum po eba haidi mai mowong matoi cham jaba mowong chi urakanda ada dadaga boniam ga leinariba mari sima su hai tare adum taseng na machil manao magi type ta adum video da su uba phangjai ada asengba da su dum oiramgani aina su koina thajai da ada tungkoina adumaina sum nungsina na adum leibo isino hai nungsina na leiminaba ngamba su isino hai wa phangjai smaina thamjage ada dadagi keno da lak taragadi ngasagi maring artist amoina su leirei ni da aduga YouTube su mung tawre ado YouTube tawbase haidi mayamna khana matamda hoi yamna nungaina hai tare adum channel je manage tawbagi type ta adum khanaiba do dagi oina di YouTube su tawrakpa aduga ngasai artist amoina su leirakpa sisigi experience hai tare kari awa nungai thingnei habaduma share tawbi ahanbade isai gi da dum horokke ko hoi mathang da rank kaw da bi YouTube ki su mangu aina kaw da su isai gi je haidokpada yamna ikaijaba haibamsu oi chengna hargadi akhoi maring community se yam pikpani na ko ada afaba ngakta udli ngasi phawde aina ko ado phattaba ulakpagi timing su lakini haibadi mayam thokla amina aina mayam gi damakta smaina wana torokpa kan se de pendra kanda haibadi shauningbagi nataba adu khara su uttaba yadabagi timing su dum lakini ko ado hojik phawgi di aina sum thengnarakpada akhoi maringi aibu hek semgat pirakhiba agi patar kodar aina akhoi maringi sesakpa apawba ai yam kodar se mana smain tawraga magi studio dune ngasai sakribi saido adum mathangda laga kanchat kumbasu mana adum sinbiraga smaina adum haurakhibo ko isegi oina di credit chaigi kodar monda piningi ko patar kodar monda ko maina tawraga kanchat chatlakpase yam haidokpa ikaibasu yam yawe ko aidi thodok se dum thengda sidagi palen khram manung hutna changadi akhoi maringja asum palen saitan anam khra tai ko na gari ga je singar ne gaina mi mamang da khra lemna chat ningbagi gari ga wai na ko ni gari macha da chat pasu ing manina achauba ga wai thawga lising ani ga hapa chaki doine ada pirak pesina lupa chatret changwa ga pirak pasu yawe ko anu moi paisa do pi haiba na taba adu main wana haurakhiba ada mi mamang da isai sapata momono ga sa amaga halakpada di khuiraga dum haleba
ꯍꯥꯏꯗꯤ ꯑꯩꯅ ꯇꯧꯔꯨꯔꯤꯕ ꯏꯐꯣꯔꯠꯇꯣ ꯑꯗꯨꯗꯣ ꯀꯔꯤ ꯍꯥꯏꯅꯤ ꯄꯨꯔꯥ ꯑꯩꯈꯣꯏꯁꯨ ꯄꯩꯁꯥꯗꯣ ngasi ꯇꯥꯜꯂꯒ ꯍꯌꯦꯡ ꯆꯥꯊꯣꯛꯈꯤꯅꯤ ꯍꯌꯦꯡ ꯂꯥꯛꯄ ꯄꯩꯁꯥꯗꯨꯅ ꯍꯪꯆꯤꯠ ꯆꯥꯊꯣꯛꯈꯤꯅꯤ ꯑꯗꯨ ꯅꯨꯃꯤꯠꯇꯨꯒꯤꯗꯤ 2,000 ꯊꯥꯎ ꯍꯥꯟꯈꯤꯕꯗꯨꯅ ꯄꯨꯡꯂꯣꯏ ꯂꯣꯏꯈ꯭ꯔꯦ ꯄꯨꯡꯇꯦꯡ ꯇꯦꯡꯈ꯭ꯔꯦꯕ ꯑꯗꯨꯗ ꯑꯗꯨꯝ ꯀꯣꯏꯕ ꯆꯠꯃꯤꯟꯅꯕ ꯏꯃꯥꯟꯅꯕꯤ ꯊꯦꯡꯅꯕ ꯀꯥꯟꯗꯗꯤ ꯑꯁ ꯁꯤꯡꯒꯔꯅꯦ ꯀꯥꯏꯅ ꯑꯆꯥꯄꯣꯠꯒ ꯂꯩꯔꯝꯒꯗ꯭ꯔꯥ ꯀꯥꯏꯅ ꯈꯟꯕꯒꯤ ꯋꯥꯈꯜꯂꯣꯟꯒ ꯃꯣꯏ ꯍꯦꯛ ꯇꯧꯔꯛꯄ ꯀꯥꯟꯗꯗꯤ ꯄꯩꯁꯥꯗꯣ ꯌꯥꯎꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯊꯩꯔ ꯆꯠꯂꯦꯕ ꯑꯗꯨꯃꯥꯏꯅ ꯋꯥꯅ ꯍꯧꯔꯛꯀꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯆꯠꯂꯨꯔꯒ pura penting tiang halak bagi adu main wan halak gitu adu main isai gitu main adu awan ngai sai dum thengnare ko adu aina wan chalaga su mayam da karai ni isai se yam nungai na samaga mayam harawan badumakti akhoi aina pelaga hanjaki ba mayam nungai na tabi hoba mayam nungsibi hoba si de dum thangoi da pen ba stage karaga isai ga se record tawramaga flat chattabida samaga horen halapad yumna tabasida flat chattabiga isai ga orede aina oina mingona yenganningbagi ama ichilamsu phaweba yenganmadi yadaba adi isai ma sakye gaina pungi male gaina khangini gaina ko admaina haidokpa yabasu mayam nangle haidokpa yadabasu mayam nangle hai tane aduga YouTube ki matang se la agadi YouTube ki matang sine yam ngai dori se wari se murum sonaba ko sidi YouTuber khuding makta ai adum haijarage moi ta adum loina phawram gani ko mi gumna tawri male akoi su khara yawhalu ne no YouTube ta akoi yawro view kani haibagi adi moina budi free da hairakpa ado akoina khanba gandadi karem ka thaina bodawna taba adum basu yawi aduduga kare haini ngasai na haigibdo mayam mangda video number hek changchiluraga number sidu kitang hek atak na taba ko adudaga noina tawridubu oidori bro adi tha da kya lagi YouTube ta kya lagi adi moina hangakpa question je akhoi je YouTube ta gi earning tawge na tholakhiba na tamina ai sengna haini hek horopagi da YouTube ta gi earning lai budi khange adu karam kanda laktoi nu so ai ngangam da busu tawde haiba ko adi adu da aina main focus tawra laiba na tamina ko aina pamjari di mayam na khangaga subscriber wangkhlaga adu view ga wangkhlaga mayam na khangbi bado adum bado ina adum khalami adu ga kona earning is small lai tawedi ai mu pangba YouTuber de ai laichu lairam khangi ai ai bu support tawbirapa ganda Peter chinggi ni ba do moina yam cham support tawbire ko aduga ai ki yamba darom maitai do ro maitai tek na 100k yaunaba mana support yam tawbire aduga channel create tawbadasu aduga yaba yadaba semba ganda su mana loina problem se mana any copyright chabu boro any problem khuding mana adu hujik phawba mateng pambi samna harabada ai password phaw mundu pithui adumaina ai laijaba ai dik chamani sengna hargadi ko ai password phaw mundu pithui aduga yadaba kan mana adum semhalle amaina awan ngai se adumain nangle aduga nyamna wa nanga khiba mana camera se ahan ba ai gi sigi phone si tagi haurakhi bane aduga mathangda sigi iPhone je arakpane bako ado sigi quality si seng daba ado si yang wan talaga leirakhiba phone oidine bako hoi chara talaga haurakpani na view fajahan ge haragadi any mi bu yengboda nungai han ge haragadi phone khara sengba paibiyo khopiyo na hairpasu yawe ko comment hairi ade aida akoina paire phone je adum atang mani mayam jo khanglak pani na ko khara quality khara wawri jale adum phone do khara phare na khangi na min adu gi awaba do adumaina adum nangle dana ꯑꯩꯈꯣꯏꯒꯤ ꯃꯔꯤꯡꯒꯤ ꯑꯣꯏꯕ ꯁꯨꯃꯥꯏꯅ ꯃꯌꯥꯝꯁꯤꯗꯩꯁꯤꯗ ꯈꯪꯍꯜꯂꯛꯄ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯨꯟꯒꯤ ꯑꯣꯏꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯗꯤ ꯐꯦꯁꯇꯤꯚꯦꯜꯕꯨ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯂꯥꯛꯄ ꯃꯇꯝꯗ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯃꯒ ꯊꯥꯒꯠꯄꯤꯔꯛꯏꯅꯦꯕ ꯑꯗꯣ ꯁꯤꯗꯩꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯤꯕ ꯈꯨꯟꯖꯥꯁꯤꯡꯕꯨ ꯑꯣꯏꯔꯣ ꯑꯗꯩ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯋꯥꯍꯩꯗꯤ ꯀꯔꯤ ꯑꯣꯏꯅꯒ ꯊꯝꯕꯤꯔꯛꯏ ꯃꯣꯏꯒꯤ ꯐꯤꯗꯕꯦꯛꯁꯦ ꯀꯃꯥꯏꯅ ꯇꯧꯏꯗꯅ feedback se
ꯍꯛꯊꯦꯡꯅꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯀꯥꯟꯗꯗꯤꯀꯣ ꯎꯝ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯅ ꯇꯧꯔꯨꯕꯗ ꯀꯌꯥ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯑꯃꯁꯨꯡ ꯀꯔꯤ ꯍꯥꯏꯅꯤ ꯃꯤꯉꯣꯟꯗ ꯂꯥꯟꯅ ꯎꯍꯟꯕ ꯄꯣꯠꯇꯣ ꯌꯥꯎꯈꯤꯗꯕꯒꯤꯔ ꯅꯀꯣ ꯃꯌꯥꯝꯅ ꯐꯤꯗꯕꯦꯛ ꯄꯤꯔꯛꯄ ꯀꯥꯟꯗ ꯑꯐꯕ ꯋꯥꯈꯜꯂꯣꯟꯗꯤ ꯈꯔ ꯄꯤꯌꯦ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯔꯤꯗꯨꯅ ꯅꯥꯁꯣꯟꯅꯅ ꯑꯩꯈꯣꯏ ꯅꯥꯀꯣꯏꯅꯅ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯍꯥꯏꯗꯤ ꯃꯔꯃꯔꯤꯡ ꯇꯧꯕꯗꯣ ꯑꯗꯨꯒꯨꯝꯕ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯍꯛꯊꯦꯡꯅꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯀꯥꯟꯗꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯅ ꯑꯅꯝꯕ ꯑꯣꯏ ꯉꯁꯤ ꯐꯥꯎꯗꯀꯣ ꯑꯗꯣ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯔꯤꯁꯤꯗꯤ ꯅꯍꯥꯗꯒꯤꯗꯤ ꯑꯍꯟꯅ 100ꯇꯒꯤ 90% ꯑꯍꯟꯅ ꯑꯣꯏ ꯃꯔꯝꯗꯤ ꯂꯩꯔꯤꯕ ꯆꯠꯅ ꯀꯥꯡꯂꯣꯟꯁꯦ ꯑꯩꯅ ꯎꯠꯄ ꯉꯝꯕꯗ ꯌꯥꯝ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯉꯤꯁꯦ ꯑꯍꯟꯅ ꯈꯔꯗꯤ ꯑꯣꯏꯕ ꯃꯥꯜꯂꯦ ꯑꯗꯣ ꯑꯇꯣꯞꯄꯁꯨ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯑꯍꯜꯂꯣꯟꯒꯤ ꯋꯥꯈꯜꯂꯣꯟꯗꯗꯤꯀꯣ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯄꯦꯟꯕꯤꯕꯒꯤꯔ ꯍꯥꯏꯕꯗꯣ ꯊꯦꯡꯅꯔꯤ ꯈꯨꯗꯤꯡꯒꯤ ꯑꯩꯉꯣꯟꯗ ꯐꯣꯟ ꯂꯥꯛꯄꯕꯨ ꯑꯣꯏꯔꯣ ꯏꯆꯥꯅꯨꯄꯥ ꯍꯥꯏꯕꯅ ꯑꯅꯝꯕ ꯑꯣꯏ ꯏꯁꯨ ꯅꯨꯄꯥ ꯏꯆꯥꯅꯨꯄꯥ ꯍꯥꯏꯕꯁꯤꯅ ꯑꯅꯝꯕ ꯑꯣꯏ ꯀꯣꯜ ꯇꯧꯔꯛꯄꯗ ꯍꯥꯏꯕꯗꯤ ꯑꯍꯜ ꯂꯃꯟꯅ ꯈꯔ ꯑꯣꯏ ꯍꯥꯏꯇꯥꯔꯦꯀꯣ ꯉꯁꯥꯏꯒꯤ ꯀꯟꯇꯦꯟꯁꯤꯅ ꯍꯣꯏ ꯑꯗꯨꯝ ꯑꯍꯜ ꯂꯃꯟꯗ ꯍꯦꯟꯅ ꯇꯆ ꯇꯧꯕꯗꯣ ꯍꯣꯏ ꯑꯗꯨꯗ ꯑꯍꯟꯅ ꯍꯦꯟꯅ ꯑꯗꯨꯒ ꯃꯌꯥꯝꯅ ꯐꯤꯗꯕꯦꯛ ꯄꯤꯔꯛꯄ ꯀꯥꯟꯗ ꯑꯐꯕ ꯋꯥꯈꯜꯂꯣꯟꯗ ꯉꯥꯛꯇ ꯑꯗꯨꯝ ꯊꯦꯡꯅꯔꯤ ꯍꯥꯏꯇꯥꯔꯦ ꯕꯦꯠ ꯀꯃꯦꯟꯁꯨ ꯌꯥꯎꯏ ꯀꯃꯦꯟꯅ ꯀꯃꯦꯟ ꯑꯣꯏꯈ꯭ꯔꯦꯗꯅꯀꯣ ꯑꯗꯣ ꯁꯤꯁꯤꯅ ꯐꯦꯁ ꯇꯨ ꯐꯦꯁ ꯊꯦꯡꯅꯕ ꯀꯥꯟꯗꯗꯤ ꯃꯣꯏꯒꯤ ꯐꯤꯗꯕꯦꯛꯁꯦ ꯑꯗꯨꯝ ꯑꯐꯕꯔꯣꯝꯗ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯄꯤ ꯑꯗꯣ ꯗꯗꯥ ꯃꯌꯥꯝꯅ ꯑꯐꯕ ꯍꯥꯏꯕꯤꯔꯛꯄ ꯍꯥꯏꯁꯤꯃꯛꯇꯕꯨ ꯗꯗꯥꯅ ꯀꯔꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯄꯥꯝꯕ ꯃꯌꯥꯝꯁꯤꯅ ꯌꯥꯅꯤꯡꯕ ꯈꯔ ꯇꯧꯔꯨꯕꯒꯤꯅꯦꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯌꯥꯝꯁꯤꯒꯤ ꯐꯤꯗꯕꯦꯛꯁꯦ ꯑꯃꯨꯛ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯄꯥꯝꯅ ꯃꯌꯥꯝꯅ ꯄꯦꯟꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯁꯦ ꯁꯤꯗꯗꯤ ꯗꯗꯥ ꯀꯔꯤ ꯐꯥꯎꯕꯤ ꯗꯗꯥꯒꯤ ꯊꯃꯣꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯍꯥꯏꯗꯤ ꯑꯩꯅ ꯃꯣꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯅꯣꯂꯦꯖ ꯃꯌꯥꯝ ꯑꯃ ꯇꯨꯡꯁꯤꯜꯂꯒ ꯊꯝꯃꯤ ꯑꯩꯉꯣꯟꯗꯀꯣ ꯑꯗꯨꯗꯨꯒ ꯊꯝꯃꯒꯁꯨ ꯑꯩꯒꯤ ꯇꯥꯏꯕꯪ ꯊꯣꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯃꯛꯇꯕ ꯀꯥꯟꯗꯗꯤ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯏ ꯑꯗꯨꯒ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯍꯧꯖꯤꯛ ꯑꯩꯅ ꯅꯪꯂꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯗꯤ ꯑꯩꯉꯣꯟꯗ ꯃꯇꯝꯁꯦ ꯌꯥꯝ ꯐꯪꯗꯕ ꯃꯇꯝꯁꯦ ꯌꯥꯝ ꯂꯤꯛꯅ ꯁꯤꯖꯤꯟꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯂꯨꯕꯒ ꯍꯜꯂꯛꯄꯗ khitanga ꯉꯜꯂꯗꯤ khitang ꯃꯝꯂꯤ ꯑꯣꯔ ꯃꯉꯥꯟ khitang ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯑꯩ ꯕ꯭ꯂꯣꯛ ꯑꯃꯗꯤ ꯅꯝꯅꯕ ꯑꯗꯨꯝ ꯍꯣꯠꯅꯩ ꯃꯔꯝꯗꯤ ꯑꯩꯅ ꯁꯤ ꯃꯇꯝꯁꯤꯗ ꯑꯩ ꯁꯤꯒꯤ ꯃꯇꯝꯁꯦ ꯐꯪꯉꯗꯤ ꯑꯗꯨꯒꯤ ꯕ꯭ꯂꯣꯛꯇꯣ ꯅꯝꯒꯦ ꯈꯟꯅ ꯄ꯭ꯂꯥꯟ ꯇꯧꯈꯤꯕ ꯑꯣꯔ ꯑꯟꯄ꯭ꯂꯥꯟꯗ ꯇꯧꯈꯤꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯃꯔꯤꯡ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗꯪꯒꯤ ꯅꯠꯇꯕꯗ ꯃꯌꯥꯝꯗ ꯑꯗꯨꯝ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣꯁꯤꯃ ꯂꯣꯏꯅꯃꯛ ꯌꯦꯡꯉꯛꯄꯅꯤꯅ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝꯗ ꯁꯨꯃꯥꯏꯅ ꯗꯗꯥꯅ ꯁꯦꯝꯃꯒ ꯃꯌꯥꯝꯗ ꯈꯪꯍꯟꯕ ꯃꯌꯥꯝꯗ ꯎꯍꯟꯕꯤꯕꯁꯦ ꯁꯤꯗꯤ ꯗꯗꯥ ꯃꯌꯥꯝꯗ ꯀꯔꯤ ꯐꯥꯎꯈ꯭ꯔꯦ ꯃꯌꯥꯝꯅ ꯀꯔꯤ ꯈꯟꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯗꯗꯥꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯈꯟꯕꯤꯒꯦ ꯍꯥꯏꯕꯗꯣ ꯋꯥꯈꯜꯂꯣꯟꯗꯣ ꯍꯣꯏ ꯑꯩꯉꯣꯟꯗ ꯋꯥꯈꯜꯂꯣꯟꯗꯣ ꯐꯥꯎꯈꯤꯕꯗꯣ ꯍꯣꯏ ꯑꯩꯅ ꯉꯁꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯔꯤꯡꯅꯤ ꯃꯔꯤꯡꯁꯦ ꯖꯥꯇꯤ ꯄꯨꯝꯅꯃꯛꯇꯒꯤ ꯃꯔꯛꯇ ꯊꯣꯛꯂꯛꯑꯒ ꯑꯩꯁꯦ ꯃꯔꯤꯡꯅꯦ ꯑꯣꯔ ꯃꯔꯤꯡ ꯖꯥꯇꯤꯁꯦ ꯁꯤꯅꯦ ꯍꯥꯏꯅ ꯇꯥꯛꯄꯒꯤ ꯊꯣꯛꯂꯛꯄ ꯑꯣꯏꯕꯅꯤꯅ ꯊꯣꯛꯂꯛꯄ ꯀꯥꯟꯁꯤꯗ ꯃꯣꯏꯅ ꯈꯜꯂꯝꯗꯣꯏꯁꯦ ꯃꯔꯤꯡ ꯖꯥꯇꯤꯁꯦ ꯃꯔꯤꯡ ꯍꯥꯏꯕ ꯖꯥꯇꯤꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯤꯀꯣ ꯍꯥꯏꯕꯁꯤꯃꯗꯤ ꯁꯤꯌꯣꯔ ꯈꯜꯂꯝꯃꯅꯤ ꯃꯣꯏꯅꯀꯣ ꯑꯗꯨꯒ ꯃꯔꯤꯡꯒꯤ ꯆꯠꯅꯕꯤꯁꯤꯗ ꯑꯗꯨꯝ ꯑꯅꯝꯕ ꯎꯠꯂꯤꯁꯦ ꯄꯤꯇꯔ ꯑꯩ ꯑꯗꯨꯒ ꯔꯝꯁꯨꯃꯥ ꯍꯣꯏ ꯆꯤꯡꯒꯤ ꯏꯆꯜ ꯍꯣꯏ ꯑꯗꯨꯝ ꯂꯩꯀꯣ ꯑꯗꯨ ꯃꯣꯏꯅ ꯑꯗꯨꯝ ꯎꯠꯂꯛꯄ ꯀꯥꯟꯗ ꯑꯩꯅ ꯃꯣꯏ ꯈꯨꯟꯗꯣ ꯆꯠꯂꯨꯗ꯭ꯔꯒꯁꯨ ꯃꯣꯏꯅ ꯁꯥꯏꯠ ꯑꯃꯗꯒꯤ ꯑꯁꯨꯃꯥꯏꯅ ꯎꯠꯂꯛꯄ ꯃꯣꯏꯅ ꯑꯁꯣꯝꯗ ꯂꯥꯛꯄ ꯉꯝꯗ꯭ꯔꯒꯁꯨ ꯑꯩꯅ ꯎꯠꯊꯣꯛꯄ ꯉꯝꯕ ꯑꯗꯨꯝꯕ ꯃꯔꯤꯡ ꯖꯥꯇꯤꯗ ꯄꯨꯟꯁꯤ ꯃꯍꯤꯡꯁꯦ ꯁꯨꯃꯥꯏꯅ ꯍꯤꯡꯉꯤ ꯑꯣꯔ ꯑꯦꯅꯤ ꯍꯧꯖꯤꯛ ꯉꯁꯤꯃꯛ ꯑꯩꯅ ꯕ꯭ꯂꯣꯛ ꯑꯃ ꯁꯦꯝꯕꯗꯀꯣ ꯑꯩꯈꯣই ꯈꯨꯟꯒꯤꯗ ꯑꯩꯅ ꯍꯣꯝ ꯇꯨꯔꯒꯤꯗ ꯑꯗꯨꯝ ꯊꯦꯡꯅꯔꯝꯒꯅꯤ ꯍꯣꯝ ꯇꯨꯔ ꯆꯠꯄ ꯀꯥꯟꯗ ꯃꯔꯤꯡꯒꯤꯁꯤꯗꯤ ꯄꯨꯔꯥ ꯃꯩꯇꯩꯒ ꯆꯞ ꯃꯥꯟꯅꯩꯅ ꯐꯨꯡꯒꯥꯒ ꯂꯩꯅ ꯍꯥꯏꯕꯁꯤꯃꯗꯤ ꯑꯗꯨꯝ ꯂꯣꯏꯅ ꯈꯪꯅꯔꯕ ꯋꯥꯐꯝ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯔꯤꯡꯁꯦ ꯃꯩꯇꯩꯒ ꯆꯞ ꯃꯥꯟꯅꯩ ꯑꯣꯔ ꯑꯇꯣꯞꯄ ꯖꯥꯇꯤꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯅ ꯀꯝꯄꯦꯔꯤꯖꯟ ꯇꯧꯔꯛꯄ ꯀꯥꯟꯗ ꯆꯞ ꯃꯥꯟꯅꯔꯝꯕꯗꯣ ꯑꯗꯨꯗꯒꯤ ꯃꯣꯏ ꯃꯔꯤꯡ ꯍꯥꯏꯕ ꯖꯥꯇꯤꯁꯦ ꯑꯩꯈꯣꯏꯒ ꯆꯞ ꯃꯥꯟꯅꯕ ꯑꯣꯏꯔꯦꯀꯣ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯏꯊꯤꯜꯗꯨꯃꯛꯇꯤ ꯐꯥꯎꯔꯝꯒꯅꯤ ꯍꯥꯏꯕꯗꯣ ꯍꯥꯏꯖꯅꯤꯡꯉꯤ ꯃꯌꯥꯝꯗ ꯈꯟꯕꯁꯦ ꯍꯣꯏ ꯍꯣꯏ ꯃꯥꯟꯅꯩ ꯑꯗꯨꯅ ꯑꯃꯒ ꯑꯃꯠꯇꯅꯤꯀꯣ ꯍꯥꯏꯅ ꯈꯟꯕꯒꯤ ꯀꯩꯅꯣꯁꯤꯃ ꯂꯥꯛꯈꯤꯕꯗꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯌꯦꯡꯖꯕ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯐꯥꯎꯖꯔꯤꯅꯦ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯑꯗꯒꯤ ꯆꯩꯔꯥꯎꯕꯒꯤꯗ ꯏꯟꯁꯥꯡꯒ ꯊꯤꯟꯅꯕ ꯑꯗꯒꯤꯗꯤ ꯍꯣꯏ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯕ ꯈꯣꯠꯄ ꯑꯍꯜ ꯂꯃꯟꯒ ꯇꯧꯔꯒ ꯇꯧꯕꯗꯣ ꯍꯥꯏꯗꯤ ꯌꯦꯡꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯑꯗꯨꯝ ꯈꯪꯉꯨꯗꯦ ꯇꯁꯦꯡꯅ ꯑꯗꯨꯝ ꯗꯗꯥꯒꯤ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯉꯀꯥꯟꯗ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯣꯏꯔꯦ ꯍꯥꯏꯕꯁꯦ ꯂꯥꯛꯄꯅꯦꯕ ꯌꯥꯝ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯗꯗꯥ ꯏꯆꯟꯒꯤ ꯋꯥꯍꯩꯗꯨꯃꯛꯅꯦ ꯍꯧꯖꯤꯛ ꯀꯃꯦꯟꯗ ꯑꯩꯅ ꯅꯤꯡꯁꯤꯡꯉꯛꯈꯤꯕꯗꯣꯀꯣ ꯑꯩꯈꯣꯏꯅ ꯈꯪꯉꯨꯗꯕꯗꯣ ꯉꯁꯤꯗꯤ ꯏꯕꯨꯡꯒꯤ ꯑꯣꯔ ꯏꯆꯥꯒꯤ ꯏꯁꯨꯒꯤ ꯚꯤꯗꯤꯑꯣꯗꯒꯤ ꯈꯪꯕ ꯉꯝꯂꯦ ꯍꯥꯏꯕꯗꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯦꯡꯅꯖꯩ ꯑꯗꯣ ꯗꯗꯥ
ꯗꯗꯥ ꯍꯣꯏꯔꯣꯝꯗ ꯍꯥꯏꯇꯥꯔꯦ ꯏꯟꯁꯥꯡꯁꯦ ꯑꯍꯥꯎ ꯑꯍꯥꯎꯕ ꯃꯌꯥꯝ ꯑꯃ ꯆꯥꯏꯌꯦꯕ ꯑꯥ ꯃꯔꯤꯡꯒꯤ ꯑꯣꯏꯅ ꯗꯗꯥ ꯌꯥꯝꯅ ꯄꯥꯝꯖꯕ ꯏꯟꯁꯥꯡ ꯑꯃꯇꯪ ꯍꯥꯏꯕꯤꯌꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯒꯁꯨ ꯍꯥꯏꯗꯤ ꯑꯗꯨꯝ ꯇꯦꯁ ꯇꯧꯍꯟꯅꯤꯡꯕ ꯃꯣꯏꯁꯦ ꯁꯤ ꯆꯥꯔꯗꯤ ꯍꯥꯏꯅ ꯃꯣꯏꯗ ꯄꯤꯖꯔꯗꯤ ꯀꯥꯏꯅꯒ ꯈꯟꯕ ꯏꯟꯁꯥꯡ ꯗꯗꯥꯒꯤ ꯐꯦꯚꯣꯔꯥꯏꯠ ꯑꯃꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏ ꯃꯔꯤꯡꯗꯗꯤ ꯑꯩ ꯌꯥꯝꯅꯗꯤ ꯂꯩꯈ꯭ꯔꯦꯀꯣ ꯑꯗꯨꯗꯨꯒ ꯈꯨꯟꯒꯤꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯑꯗꯨꯝ ꯂꯩꯖꯩ ꯑꯗꯨꯒ ꯃꯦꯟ ꯑꯣꯏꯅ ꯑꯩꯅ ꯄꯜꯂꯕꯗ ꯏꯟꯖꯥꯡ ꯃꯈꯜ ꯑꯅꯤꯈꯛ ꯍꯥꯏꯖꯒꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔ 1 ꯆꯒꯦꯝ ꯊꯣꯡꯕ ꯆꯒꯦꯝ ꯊꯣꯡꯕꯁꯦ ꯑꯅꯤ ꯊꯣꯛꯅ ꯂꯩ ꯑꯩꯈꯣꯏꯒꯤ ꯃꯆꯨ ꯌꯥꯏꯉꯪ ꯀꯩꯀꯥ ꯊꯥꯛꯑꯒ ꯊꯣꯡꯕ ꯑꯃ ꯑꯗꯨ ꯌꯥꯏꯉꯪ ꯁꯨꯊꯥꯛ ꯊꯥꯛꯇꯕꯤꯗ ꯃꯣꯏꯒꯤ ꯐ꯭ꯂꯦꯚꯔꯅ ꯁꯦꯝꯃꯒ ꯕ꯭ꯂꯦꯛ ꯀꯂꯔꯗ ꯁꯦꯝꯕ ꯑꯃ ꯂꯩꯀꯣ ꯑꯗꯨ ꯑꯩꯈꯣꯏ ꯃꯔꯤꯡꯂꯣꯟꯗꯗꯤ ꯆꯥꯗꯧ ꯍꯥꯏꯌꯦꯕ ꯆꯥꯗꯧ ꯍꯥꯏꯔꯗꯤ ꯆꯒꯦꯝꯁꯤꯅꯦꯕꯀꯣ ꯁꯤ ꯃꯔꯤꯡꯒꯤ ꯑꯦꯅꯤ ꯐꯪꯁꯟ ꯑꯃꯗ ꯆꯥꯗꯧ ꯆꯥꯗꯕ ꯃꯤ ꯂꯩꯔꯝꯃꯣꯏ ꯑꯗꯨ ꯆꯥꯗꯅ ꯍꯟꯈ꯭ꯔꯁꯨ ꯅꯤꯡꯉꯝꯅꯗꯕ ꯅꯣꯏ ꯈꯨꯟꯒꯤ ꯆꯥꯗꯧ ꯍꯥꯏꯗꯤ ꯍꯤꯟꯖꯥꯡꯗꯗꯤ ꯀꯌꯥ ꯈꯟꯅꯗ꯭ꯔꯦꯀꯣ ꯅꯣꯏ ꯈꯨꯟꯒꯤ ꯆꯥꯗꯧꯗꯣ ꯑꯝꯇꯪ ꯆꯒꯦꯝꯗꯣ ꯑꯝꯇꯪ ꯆꯥꯍꯧꯒꯦ ꯀꯔꯝꯍꯥꯏꯅ ꯇꯦꯁ ꯇꯧꯒꯦ ꯁꯣ ꯐꯦꯃꯣꯁ ꯐꯨꯗꯁꯦ ꯀꯔꯤꯁꯦ ꯑꯩꯈꯣꯏ ꯆꯥꯗꯧꯁꯤꯅ ꯑꯣꯏꯌꯦꯕꯀꯣ ꯃꯊꯪꯗ ꯑꯃꯦꯠꯄ ꯁꯤꯡꯖꯨ ꯍꯥꯏꯔꯁꯨ ꯈꯪꯅꯔꯦ ꯑꯗꯨ ꯃꯣꯔꯣꯛ ꯃꯦꯠꯄ ꯍꯥꯏꯕꯁꯨ ꯈꯪꯅꯔꯦꯕꯀꯣ ꯃꯔꯤꯡꯅ ꯃꯦꯠꯂꯛꯄ ꯃꯣꯔꯣꯛ ꯍꯥꯏꯅꯩꯅꯦꯕ ꯃꯔꯤꯡꯒꯤ ꯃꯣꯔꯣꯛ ꯃꯦꯠꯄ ꯍꯥꯏꯔꯒꯗꯤꯀꯣ ꯑꯗꯨꯝ ꯃꯍꯥꯎꯁꯦ ꯈꯔ ꯇꯣꯉꯥꯟꯅ ꯑꯗꯨꯝ ꯊꯣꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏ ꯁꯣꯝꯗ ꯑꯩꯁꯨ ꯃꯩꯇꯩ ꯃꯔꯛꯇ ꯑꯗꯨꯝ ꯂꯩꯔꯛꯄꯅꯤꯅꯀꯣ ꯃꯣꯏ ꯃꯣꯔꯣꯛ ꯃꯦꯠꯄꯒ ꯑꯩꯈꯣꯏ ꯃꯣꯔꯣꯛ ꯃꯦꯠꯄ ꯈꯤꯇꯪ ꯈꯦꯠꯅꯩ ꯃꯍꯥꯎꯁꯨ ꯌꯥꯝ ꯊꯤ ꯈꯦꯠꯅꯩꯕꯀꯣ ꯑꯗꯣ ꯁꯤꯅꯦ ꯐꯦꯃꯣꯁ ꯐꯨꯗ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯔꯤꯡꯒꯤꯗꯤ ꯑꯗꯨꯗ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯄ ꯚꯤꯗꯤꯑꯣ ꯅꯝꯃꯛꯄꯒꯤ ꯍꯥꯏꯇꯥꯔꯦ ꯌꯨꯇ꯭ꯌꯨꯕꯔ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯕ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯈꯤꯕ ꯁꯤꯒꯤ ꯖꯔꯅꯤꯁꯤꯗ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯅꯝꯗꯣꯏꯅꯤ ꯁꯦꯝꯗꯣꯏꯅꯤ ꯑꯗꯩ एडिट ꯇꯧꯕ ꯈꯣꯠꯄ ꯁꯤꯒꯤ ꯃꯌꯥꯝꯁꯤꯗꯩꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯔꯗꯦꯁ ꯑꯣꯏꯕ ꯄꯥꯔꯠꯁꯦ ꯌꯨꯇ꯭ꯌꯨꯕꯔ ꯑꯃ ꯑꯣꯏꯅ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯕꯤꯗꯅ ꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯄꯥꯔꯠꯁꯦꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯄꯥꯔꯠꯁꯦ ꯑꯗꯨꯝ ꯑꯩ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯔꯝꯒꯦ ꯑꯩꯁꯦ एडिटिंꯁꯨ ꯀꯌꯥ ꯋꯥꯠꯂꯦꯕꯀꯣ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤꯗꯤ ꯁꯦꯝꯈꯤꯕ ꯄꯣꯠꯇꯣ ꯔꯣꯗ ꯁꯦꯝꯃꯒ ꯇꯛ ꯁꯝꯖꯤꯜꯂꯒ ꯃꯊꯪꯗꯤ ꯁꯤ ꯉꯥꯡꯅꯤ ꯑꯩꯗꯤ ꯑꯅꯝꯕ ꯉꯥꯡꯕꯗ ꯑꯣꯏꯅ ꯆꯠꯂꯦꯕꯀꯣ ꯁꯨꯃꯥꯏꯅ ꯆꯠꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯥꯟꯒꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯒ ꯃꯅꯤꯡꯗ ꯕꯦꯛꯒ꯭ꯔꯥꯎꯟꯒ ꯍꯥꯞꯄꯒ एडिटिंꯒ ꯌꯥꯝ ꯅꯥꯟꯅ ꯇꯧꯕꯗꯨꯃꯗꯤ ꯑꯩꯉꯣꯟꯗ ꯈꯔ ꯋꯥꯅ ꯊꯣꯛꯑꯦꯕꯀꯣ ꯇꯧꯒꯦ ꯀꯥꯏꯅ ꯃꯤ ꯃꯑꯣꯡ ꯃꯇꯧ ꯇꯝꯃꯒ ꯇꯧꯈꯤꯕꯁꯨ ꯈꯔ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯗ ꯑꯩꯉꯣꯟꯗ ꯌꯥꯝ ꯋꯥꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯍꯤꯡ ꯇꯨꯝꯗꯕꯁꯨ ꯌꯥꯎꯈ꯭ꯔꯦ ꯅꯣꯡꯉꯥꯟꯕ ꯍꯥꯟꯈꯤꯕꯁꯨ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯒ ꯇꯨꯝꯁꯤꯠ ꯐꯥꯗꯕꯒꯤ ꯊꯕꯥꯛꯀ ꯅꯥꯔꯒ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯒ ꯏꯀꯣ ꯂꯧꯕꯁꯨ ꯌꯥꯎꯈ꯭ꯔꯦ ꯁꯣꯔ ꯍꯣꯟꯕ ꯋꯥꯕꯒꯤ ꯑꯁ ꯍꯥꯠꯀ ꯁꯣꯛꯑ ꯖꯥꯠꯂ ꯀꯥꯏꯅꯀꯣ ꯑꯗ ꯃꯇꯝ ꯆꯥꯅ ꯇꯨꯝꯗꯕꯒꯤ ꯅꯥꯔꯤꯅꯦꯕ ꯑꯩꯒꯤ ബ്ꯂꯣꯛꯁꯦ ꯉꯝꯂꯤ ꯃꯈꯩꯗꯤ ꯗꯦꯂꯤ ब्ꯂꯣꯛ ꯑꯣꯏꯅꯕ ꯍꯣꯠꯅꯖꯩꯕ ꯅꯨꯡꯇꯤꯒꯤ ꯊꯥꯒꯠꯅꯕ ꯍꯣꯠꯅꯖꯩꯕꯀꯣ ꯑꯗꯨ ꯃꯇꯝꯅ ꯌꯥꯔꯛꯇꯕ ꯀꯥꯟꯗ ꯑꯩꯅ ꯊꯥꯒꯠꯂꯛꯇꯕ ꯍꯥꯏꯁꯦ ꯃꯇꯝꯗꯣ ꯐꯖꯅ ꯆꯤꯜꯂꯦ ꯍꯥꯏꯔꯤꯅꯤ ꯊꯥꯒꯠꯂꯛꯑꯕ ꯑꯗꯨꯝ ꯃꯇꯝ ꯂꯩꯔꯦ ꯍꯥꯏꯔꯤꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯦꯟꯇꯛ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯨ ꯑꯃꯨꯛ ꯑꯩꯗꯤ ꯈꯔ ꯑꯗꯨꯝ ꯁꯥꯡꯅꯁꯨ ꯁꯦꯝꯒꯜꯂꯦ ꯕ꯭ꯂꯣꯛꯁꯦꯀꯣ 1 hour ꯁꯥꯡꯕꯒꯁꯨ ꯌꯥꯎꯋꯦ ꯑꯗꯨꯝ 20 minutesꯀꯤ ꯑꯕꯞꯇꯤ ꯑꯗꯨꯝ ꯑꯣꯏꯒꯜꯂꯦ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ एडिटिंग ꯌꯥꯝ ꯊꯥꯗꯕꯁꯦ ꯑꯁꯤꯃꯗꯤ ꯑꯩ ꯉꯝꯖꯗꯦ ꯑꯩ ꯈ꯭ꯋꯥꯏ ꯀꯤꯕ ꯊꯕꯛꯅꯤ ꯁꯤꯁꯦ एडिटिंगꯁꯤꯃ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯔꯗꯦꯁ ꯄꯥꯔꯠꯅꯦ ꯍꯥꯏꯕꯤꯕꯅꯦꯕ ꯑꯗꯨꯗ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯕꯒ ꯌꯨꯇ꯭ꯌꯨꯕꯔ ꯑꯣꯏꯕꯒ ꯑꯗꯨꯒ ꯇꯣꯉꯥꯟꯅ ꯄꯔꯁꯣꯅꯦꯜ ꯑꯣꯏꯕ ꯂꯥꯏꯐ ꯑꯃꯁꯨ ꯂꯩꯔꯛꯄꯅꯤꯅ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯃꯦꯅꯦꯖ ꯇꯧꯔꯛꯄꯗꯗꯤ ꯃꯦꯅꯦꯖ ꯇꯧꯔꯛꯄꯗꯗꯤꯀꯣ ꯍꯧꯖꯤꯛ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯐꯦꯃꯤꯂꯤꯁꯤ ꯑꯩꯒ ꯏꯌꯥꯝꯕꯒ ꯍꯥꯏꯗꯤ ꯍꯣꯏ ꯑꯩꯅ ꯄꯨꯕꯅꯦ ꯍꯥꯏꯔꯒꯁꯨ ꯌꯥꯔꯦ ꯐꯦꯃꯤꯂꯤꯁꯦꯀꯣ ꯐꯦꯃꯤꯂꯤꯒꯤ ꯑꯋꯥꯠ ꯑꯄꯥ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯉꯁꯤ ꯆꯠꯈꯤꯕꯁꯨ ꯑꯗꯨꯝ ꯁꯦꯡꯅ ꯍꯥꯏꯔꯝꯒꯦꯀꯣ ꯉꯁꯤ ꯉꯥꯔꯤ ꯂꯩꯔꯣ ꯍꯥꯏꯔꯝꯃꯤ ꯉꯁꯥꯏ ꯕꯕꯥꯅ ꯐꯣꯟ ꯇꯧꯔꯛꯈ꯭ꯔꯕꯅꯦ ꯑꯩꯉꯣꯟꯗ ꯉꯥꯔꯤ ꯂꯩꯔꯣ ꯍꯥꯏꯔꯝꯅꯦꯕꯀꯣ ꯉꯥꯔꯤꯗꯨꯁꯨ ꯀꯣꯛꯇ ꯌꯥꯎꯈ꯭ꯔꯦꯕ ꯂꯥꯟꯒꯗꯧꯔꯤꯕ ꯗꯨꯀꯥꯟꯁꯦ ꯑꯩꯅ ꯍꯦꯛ ꯂꯩꯕ ꯗꯨꯀꯥꯟ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨ ꯂꯥꯟꯕ ꯀꯥꯟꯗ ꯀꯩꯀꯩ ꯋꯥꯠꯂꯤꯒꯦꯁꯦ ꯑꯗꯨꯝ ꯅꯤꯡꯁꯤꯡꯒꯅꯦꯕ ꯑꯗꯨꯁꯨ ꯑꯗꯨꯒꯤ ꯀꯣꯛ ꯑꯃꯁꯨ ꯂꯩꯔꯦꯀꯣ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯄꯥꯔꯠ ꯇꯥꯏꯝ ꯖꯣꯕꯀꯤ ꯍꯥꯏꯇꯥꯔꯦꯀꯣ ꯄꯥꯔꯠ ꯇꯥꯏꯝ ꯖꯣꯕ ꯍꯥꯏꯕꯃꯛꯁꯨ ꯌꯥꯗ꯭ರೆ ꯑꯩ ꯑꯗꯨꯝ 10 years ꯃꯨꯛꯇꯤ ꯁꯨꯔꯦ ꯑꯩ ꯖꯨꯋꯦꯂꯔꯤꯗ ꯊꯕꯛ ꯇꯧꯋꯦꯕꯀꯣ ꯁꯦꯜꯁ ꯁ꯭ꯇꯥꯐ ꯑꯣꯏꯅ ꯑꯗꯨꯝ ꯃꯣꯏ ꯐꯦꯃꯤꯂꯤꯒꯤ ꯁ꯭ꯇꯥꯐ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤꯁꯨ ꯂꯩ ꯑꯗꯨꯒ ꯏꯁꯩ ꯀꯧꯔꯛꯑꯗꯤ ꯏꯁꯩꯁꯨ ꯆꯠꯂꯤ ꯕ꯭ꯂꯣꯛꯁꯨ ꯅꯨꯡꯇꯤꯒꯤ ꯊꯥꯒꯠꯇꯕ ꯉꯝꯗꯦ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡ ꯑꯣꯏꯔꯦꯗꯅꯀꯣ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯑꯩ ꯚꯤꯗꯤꯑꯣ ꯌꯥꯎꯔꯤ ꯍꯣꯔꯦꯟ ꯏꯗꯤꯠ ꯇꯧꯒꯅꯤ ꯍꯌꯦꯡ ꯑꯌꯨꯛ ꯊꯥꯒꯠꯄ ꯅꯪꯅꯕ ꯑꯗꯨꯒ ꯍꯧꯒꯠꯂꯒ ꯊꯕꯛ ꯆꯠꯈ꯭ꯔꯅꯤ ꯗꯨꯀꯥꯟꯒꯤ ꯊꯕꯛ ꯇꯧꯔꯅꯤ ꯍꯜꯂꯛꯑꯅꯤ ꯑꯗꯣ ꯅꯨꯡꯗꯥꯡꯗ ꯏꯁꯩ ꯀꯧꯔꯗꯤ ꯏꯁꯩ ꯁꯛꯄꯤꯔꯝꯃꯅꯤꯀꯣ ꯑꯗꯣ ꯏꯁꯩꯗꯨꯅ ꯀꯔꯤꯒꯨꯝꯕ ꯋꯥꯃꯟꯈ꯭ꯔꯒꯗꯤ ꯏꯗꯤꯇꯤꯡ ꯇꯣꯛꯑꯦ ꯁꯨꯃꯥꯏꯅ ꯇꯥꯏꯃꯤꯡꯁꯦ ꯂꯩꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗ ꯑꯇꯣꯞꯄ ꯍꯥꯏꯗꯣꯛꯅꯕꯀꯣ ꯑꯗꯨꯅ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯩ ꯄꯨꯟꯕ ꯐꯥꯎ ꯐꯪꯗ꯭ꯔꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤꯗꯤ ꯆꯤꯟꯖꯕ ꯃꯑꯣꯡꯁꯤꯗꯀꯣ
진다 진ba ngata ngaire du sigi appointment si phawda nang ya sangba hairo dadiras na hairo do mane nang ya sangba do hairo hairimni aibdi sangandi khangbi ꯑꯗꯨꯗ ꯌꯥꯝꯅꯁꯨ ꯆꯤꯜꯂꯦ ꯍꯥꯏꯕꯤꯔꯤ ꯑꯗꯣ ꯆꯤꯟꯕꯁꯦ ꯑꯗꯨꯝ ꯃꯤꯅ ꯍꯥꯏꯅꯕꯗꯁꯨꯀꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯤꯑꯣꯏꯕ ꯑꯃꯅ ꯍꯤꯡꯕ ꯀꯥꯟꯗ ꯍꯣꯏ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯩ ꯆꯤꯜꯂꯤ ꯍꯥꯏꯅꯩꯁꯦ ꯑꯗꯨꯝ ꯆꯍꯤꯁꯦ ꯌꯥꯝꯁꯜꯂꯒ ꯑꯗꯨꯝ ꯊꯕꯛꯁꯦ ꯌꯥꯝꯃꯛꯑꯦ ꯍꯥꯏꯅꯦꯕ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛꯇꯤ ꯗꯗꯥꯁꯦ ꯑꯩꯈꯣꯏꯅ ꯈꯪꯖꯕꯗꯗꯤ ꯁꯤꯡꯒꯜ ꯑꯣꯏꯔꯤ ꯍꯥꯏꯗꯤ ꯂꯥꯏꯛ ꯍꯌꯦꯡ ꯑꯣꯏꯔꯛꯇ꯭ꯔꯀꯥꯟꯗꯗꯤ ꯑꯗꯨꯒꯤ ꯄꯨꯟꯁꯤꯗꯨꯗꯤ ꯗꯗꯥ ꯍꯧꯖꯤꯛ ꯆꯤꯜꯂꯤꯁꯤꯗꯤ ꯍꯦꯟꯅ ꯆꯤꯟꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯗꯤ ꯍꯥꯏꯗꯤ ꯏꯃꯦꯖꯤꯟꯒ ꯇꯧꯕꯤꯔꯨꯕ꯭ꯔꯥ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯃ ꯑꯗꯨꯁꯨ ꯈꯜꯂꯦ ꯍꯥꯏꯗꯤ ꯆꯍꯤꯁꯨ ꯑꯗꯨꯝ 19-20 ꯑꯗꯨꯝ ꯆꯪꯉꯛꯑꯕꯅꯤꯅꯀꯣ ꯑꯗꯨ ꯈꯟꯗꯕ ꯌꯥꯗꯦꯕꯀꯣ ꯑꯗꯣ ꯑꯗꯨꯁꯨ ꯀꯥꯟꯕ ꯌꯥꯗꯕꯅꯤꯅ ꯃꯇꯝꯗꯨꯒꯤ ꯑꯦꯗꯖꯁ ꯈꯔꯗꯤ ꯇꯧꯅꯔꯛꯑꯅꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯅꯍꯥꯒꯤ ꯇꯥꯏꯞꯇ ꯀꯣꯏꯆꯠ ꯆꯠꯄꯗꯨꯗꯤ ꯌꯥꯔꯣꯏ ꯈꯪꯉꯤ ꯑꯗꯨꯝ ꯈꯪꯅ ꯈꯣꯡꯁꯦ ꯑꯗꯨꯝ ꯊꯥꯡꯖꯤꯟꯗꯧ ꯂꯩꯔꯕꯅꯦꯕꯀꯣ ꯑꯗꯨ ꯃꯇꯝꯗꯨꯒꯤ ꯃꯇꯝꯗꯣ ꯂꯥꯛꯑꯀꯥꯟꯗ ꯃꯇꯝꯗꯨꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗꯨꯁꯨ ꯑꯗꯨꯝ ꯃꯍꯥꯎ ꯑꯃꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯌꯥꯝ ꯁꯥꯡꯅ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯑꯩꯅ ꯑꯗꯨꯝ ꯈꯟꯖꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯇꯝꯗꯨꯒꯤꯁꯨ ꯃꯇꯝꯗꯨꯒꯤ ꯑꯗꯨꯝ ꯂꯩꯖꯔꯝꯃꯅꯤ ꯑꯗꯨꯒ ꯌꯨꯝ ꯄꯥꯜꯂꯒ ꯆꯦꯅꯦꯜ ꯇꯣꯛꯀꯅꯤ ꯍꯥꯏꯕꯗꯨꯗꯤ ꯂꯩꯇꯦ ꯑꯗꯨꯒ ꯆꯦꯟꯖ ꯈꯔ ꯕ꯭ꯂꯣꯛꯇ ꯀꯩꯀꯥ ꯑꯗꯨꯝ ꯆꯦꯟꯖ ꯈꯔꯕꯨꯗꯤ ꯂꯥꯛꯀꯅꯤ ꯃꯌꯥꯝꯒꯤ ꯄꯦꯟꯅꯕꯕꯨꯗꯤ ꯇꯧꯒꯅꯤ ꯑꯗꯨ ꯏꯁꯩꯁꯨ ꯑꯗꯨꯝ ꯇꯧꯒꯅꯤ ꯑꯗꯨ ꯂꯣꯏꯅꯃꯛ ꯑꯗꯨꯃꯥꯏꯅ ꯌꯥꯅꯕ ꯃꯦꯅꯦꯖ ꯇꯧꯒꯅꯤꯅ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯦꯞꯄꯤ ꯑꯩꯈꯣꯏꯅ ꯇꯥꯖꯕ ꯃꯇꯝꯗꯁꯨ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯁꯤꯃ ꯑꯗꯨꯝ ꯄꯦꯟꯖꯩ ꯍꯥꯏꯇꯥꯔꯦ ꯊꯃꯣꯏꯗ ꯍꯥꯏꯗꯤ ꯑꯁ ꯑꯩ ꯉꯝꯃꯔꯣꯏ ꯑꯗꯨ ꯇꯧꯔꯔꯣꯏ ꯑꯗꯥ ꯇꯧꯔ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯂꯩꯔꯛꯄꯅꯤꯅ ꯍꯣꯏ ꯗꯗꯥ ꯍꯣꯏꯅ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯊꯧꯅꯥ ꯐꯅ ꯍꯥꯏꯇꯥꯔꯦ ꯑꯩ ꯉꯝꯅꯤ ꯍꯣꯠꯅꯒꯅꯤ ꯀꯥꯏꯅ ꯍꯥꯏꯕꯁꯦ ꯌꯥꯝ ꯇꯥꯕꯗꯁꯨ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯉꯝꯕꯁꯨ ꯑꯣꯏꯕꯤꯌꯨ ꯗꯗꯥ ꯑꯗꯣ ꯗꯗꯥ ꯃꯔꯤꯡꯒꯤ ꯑꯦꯅꯤ ꯔꯤꯖꯟ ꯑꯃꯗꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯗꯗꯥꯒꯤ ꯑꯣꯏꯕ ꯐꯦꯟꯁꯤꯡ ꯁꯞꯄꯣꯔꯇꯔꯁꯤꯡ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯁꯤꯒꯤ ꯃꯌꯥꯝꯁꯤꯃ ꯃꯔꯤꯡꯒꯤ ꯑꯦꯅꯤ ꯔꯤꯖꯟ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯚꯦꯜ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯁꯦꯝꯃꯒ ꯄꯨꯕꯤꯔꯣ ꯍꯥꯏꯇꯥꯔꯗꯤ ꯀꯔꯝꯕ ꯃꯐꯝꯗ ꯄꯨꯕꯤꯗꯧ ꯃꯥꯜꯂꯤ ꯑꯗꯨꯒ ꯃꯔꯝꯁꯤꯃ ꯍꯥꯏꯕꯤꯔꯝꯃꯨ ꯍꯥꯏꯕꯗꯤ ꯍꯥꯏꯗꯤ ꯗꯗꯥꯒꯤ ꯑꯣꯏꯕ ꯗꯗꯥꯕꯨ ꯌꯦꯡꯖꯔꯤꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯡꯁꯦ ꯁꯤꯁꯤꯃꯒꯤ ꯂꯥꯏꯛ ꯗꯗꯥꯅ ꯇ꯭ꯔꯥꯚꯦꯜ ꯕ꯭ꯂꯣꯛ ꯑꯃ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯄꯨꯕꯤꯌꯣ ꯍꯥꯏꯗꯣꯏꯅꯦꯕ ꯑꯗꯣ ꯄꯨꯕꯤꯗꯣꯏ ꯃꯐꯝꯁꯤꯅ ꯑꯦꯅꯤ ꯃꯔꯤꯡꯒꯤ ꯑꯣꯏꯕ ꯔꯤꯖꯟ ꯑꯃꯈꯛꯇ ꯑꯗꯣ ꯃꯔꯤꯡ ꯇꯥꯕ ꯃꯐꯝ ꯑꯃꯗ ꯑꯗꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯔꯝꯕ ꯖꯒꯥꯗ ꯄꯨꯕꯤꯒꯅꯤ ꯑꯗꯨꯒ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗꯨꯃ ꯍꯥꯏꯕꯤꯔꯝꯃꯨ ꯑꯩꯈꯣꯏꯒꯤ ꯃꯔꯤꯡꯒꯤ ꯂꯝꯗꯗꯤꯀꯣ ꯈꯤꯇꯪ ꯑꯁꯨꯃꯥꯏꯅ ꯃꯐꯝ ꯑꯃꯗ ꯗꯛ ꯂꯥꯎꯅ ꯃꯌꯥꯝꯗ ꯎꯠꯊꯣꯛꯀꯦ ꯍꯥꯏꯕ ꯖꯒꯥꯁꯤ ꯈꯤꯇꯪ ꯋꯥꯅ ꯊꯣꯛꯏ ꯍꯥꯏꯕꯗꯤ ꯖꯒꯥꯗꯨꯒꯤ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕꯀꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯀꯧꯕ꯭ꯔꯨ ꯁꯨꯃꯥꯏꯅ ꯁꯤꯔꯣꯏ ꯂꯤꯂꯤ ꯁꯨꯃꯥꯏꯅ ꯇꯣꯉꯥꯟꯅ ꯂꯩꯕꯩ ꯇꯥꯏꯞꯇ ꯈꯨꯟꯒꯤ ꯑꯃꯃꯝ ꯑꯩꯈꯣꯏ ꯈꯨꯟꯗꯕꯨ ꯍꯥꯏꯔꯣ ꯄꯨꯅꯥ ꯅꯤꯡꯊꯧꯇꯦꯜ ꯍꯩꯕ ꯑꯗꯨꯝ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯒꯤ ꯑꯍꯟ ꯂꯃꯟ ꯃꯌꯥꯝ ꯌꯥꯎꯔꯤ ꯅꯍꯥꯗꯤ ꯀꯌꯥ ꯈꯪꯉꯝꯃꯔꯣꯏꯀꯣ ꯄꯨꯅꯥ ꯅꯤꯡꯊꯧꯇꯦꯜ ꯍꯩꯕ ꯂꯥꯏ ꯈꯨꯕꯝ ꯌꯥꯝ ꯆꯥꯎꯅ ꯂꯩꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯋꯥꯔꯤ ꯑꯗꯨꯒ ꯃꯥꯅ ꯊꯥꯡ ꯐꯦꯡꯕꯒꯤ ꯅꯨꯡ ꯑꯗꯨꯒ ꯃꯥꯒꯤ ꯕꯥꯎꯟꯗꯔꯤ ꯃꯥꯒꯤ ꯇꯥ ꯁꯥꯟꯅꯕ ꯋꯥ ꯇꯣꯉꯥꯟꯅ ꯍꯧꯋꯤꯀꯣ ꯑꯗꯨꯝꯕꯒꯤ ꯌꯦꯡꯕꯒꯤ ꯖꯒꯥꯗꯨꯃꯗꯤ ꯑꯇꯣꯞꯄ ꯈꯨꯟꯗꯗꯤ ꯐꯪꯉꯔꯣꯏ ꯑꯩꯈꯣꯏ ꯈꯨꯟꯗ ꯑꯃꯨꯛ ꯌꯦꯡ ꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣই ꯃꯔꯤꯡ ꯍꯧꯔꯛꯈꯤꯕꯒꯤ ꯑꯣꯔ ꯃꯔꯤꯡꯒꯤ ꯈꯨꯟꯁꯦ ꯁ꯭ꯄ꯭ꯔꯦꯗ ꯇꯧꯈ꯭ꯔꯤꯁꯦ ꯁꯤꯒꯤ ꯈꯨꯟꯁꯤꯗꯒꯤ ꯃꯦꯟꯂꯤ ꯁꯤꯒꯤ ꯈꯨꯟꯁꯤꯗꯒꯤ ꯁ꯭ꯄ꯭ꯔꯦꯗ ꯇꯧꯈꯤꯕꯅꯦ ꯍꯥꯏꯕꯗꯨꯒꯤ ꯈꯨꯟ ꯌꯦꯡꯍꯟꯕꯒꯤ ꯖꯒꯥꯁꯨ ꯇꯣꯉꯥꯟꯅ ꯂꯩ ꯑꯗꯨꯒ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯕꯗ ꯅꯣꯡꯃꯈꯛꯅ ꯌꯥꯔꯣꯏꯗꯕ ꯖꯒꯥ ꯑꯃ ꯑꯗꯨꯝ ꯑꯣꯏ ꯑꯗꯣ ꯑꯩꯈꯣꯏ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯈꯨꯟꯗ ꯂꯥꯛꯄ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯑꯗꯨꯃ ꯂꯩꯖꯔꯦ ꯀꯣ ꯐꯨꯅꯥ ꯅꯤꯡꯊꯧꯇꯦꯜ ꯍꯩꯕꯒꯤ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨꯃ ꯑꯗꯨꯝ ꯌꯦꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯝ ꯂꯩꯒꯅꯤ ꯐꯨꯅꯥ ꯅꯤꯡꯊꯧꯇꯦꯜ ꯍꯩꯕꯕꯨ ꯀꯣꯜꯂꯤꯕ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯤꯌꯟ ꯆꯠꯈ꯭ꯔꯁꯨꯀꯣ ꯂꯥꯏꯟꯗꯧ ꯆꯠꯂꯤꯕ ꯌꯨꯝꯅꯥꯛ ꯐꯅꯌꯥꯝ ꯂꯩꯔꯤꯀꯣ ꯑꯗꯨ ꯃꯣꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨꯒ ꯃꯣꯏ ꯌꯨꯝ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯤ ꯑꯆꯧꯕ ꯊꯥꯏꯅꯒꯤ ꯋꯥꯔꯤ ꯌꯥꯎꯔꯒ ꯌꯨꯡꯉꯝꯕ ꯀꯣ ꯁꯇ꯭ꯔ ꯍꯥꯏꯇꯥꯔꯦꯅꯦ ꯁꯇ꯭ꯔꯒꯤ ꯇꯥꯏꯞꯇꯀꯣ ꯑꯗꯨꯒꯨꯝꯕ ꯂꯣꯏꯅ ꯂꯩꯔꯤ ꯈꯣꯠꯂꯤ ꯍꯥꯏꯕꯗꯣ ꯑꯗꯨꯃ ꯌꯦꯡꯍꯟꯗꯧꯕ ꯉꯥꯏꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯈꯨꯟꯗ ꯆꯠꯂꯒꯅ ꯃꯣꯏꯒꯤꯁꯨ ꯑꯗꯨꯝ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒ ꯁꯤ ꯏꯁꯤꯡ ꯁꯨꯛꯇꯠ ꯇꯠꯇꯕꯤꯗ ꯂꯩꯕ ꯃꯐꯝ ꯑꯗꯨꯃꯥꯏꯅꯒꯀꯣ ꯑꯗꯨꯃꯥꯏꯅ ꯇꯣꯉꯥꯟꯅ ꯀꯣꯏꯕꯒꯤ ꯂꯣꯏ ꯈꯝꯅꯥꯏꯔꯕ ꯍꯥꯏꯇꯥꯔꯦ ꯈꯨꯟꯒꯤ ꯂꯣꯏꯅ ꯈꯨꯟ ꯃꯆꯥꯕꯨ ꯑꯣꯏꯔꯁꯨ ꯃꯥꯒꯤ ꯋꯥꯔꯤ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯗꯗꯥꯅ ꯍꯥꯏꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯃꯗꯤ ꯍꯥꯏꯗꯤ ꯈꯪꯗꯕꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯈꯤꯅꯤꯅ ꯑꯩꯅ ꯊꯥꯖꯖꯩꯑꯕ ꯍꯥꯏꯗꯤ ꯍꯣꯏ ꯑꯩꯁꯨ ꯑꯍꯥꯟꯕ ꯇꯥꯕꯁꯨ ꯌꯥꯎꯔꯦ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯆꯠꯅꯤꯡꯕꯁꯨ ꯑꯗꯨꯝ ꯄꯣꯛꯍꯜꯂꯦ ꯍꯥꯏꯇꯥꯔꯦ ꯐꯨꯅꯥ ꯅꯤꯡꯊꯧꯇꯦꯜ ꯂꯩꯕꯁꯦ ꯁꯤꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯃ꯭ꯌꯨꯖꯤꯌꯝꯗꯣ ꯑꯗꯨꯗꯁꯨ ꯃꯥꯒꯤ ꯀꯩꯅꯣ ꯂꯩꯕꯅꯤ ꯃꯃꯤ ꯂꯩꯕꯅꯤ
ꯊꯨꯝꯃꯣꯛ ꯁꯥꯔꯒ ꯂꯩꯕ ꯑꯍꯟ ꯑꯃ ꯂꯩꯔꯝꯒꯅꯦꯕꯀꯣ ꯑꯗꯨ ꯐꯨꯅꯥꯟ ꯅꯤꯡꯊꯧꯇꯦꯜ ꯍꯥꯏꯕꯅꯤ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯉꯥꯡꯈꯂꯩꯃ ꯍꯥꯏꯕ꯭ꯔꯥ ꯑꯃ ꯀꯧꯕꯅꯤꯀꯣ ꯃꯥꯒꯤ ꯐꯤ ꯁꯥꯕꯒꯤ ꯑꯗꯨꯝ ꯂꯩꯕꯅꯤ ꯁ꯭ꯇꯦꯠ ꯃ꯭ꯌꯨꯖꯤꯌꯝꯗꯁꯨ ꯀꯣ ꯑꯁꯤꯒꯤ ꯃꯐꯝꯁꯤꯡꯁꯤꯃ ꯌꯦꯡꯍꯟꯕꯤꯅꯤꯡꯕꯗꯨꯅꯦꯕ ꯍꯣꯏ ꯑꯩꯈꯣꯏꯗ ꯂꯥꯛꯑꯒꯗꯤ ꯑꯗꯨ ꯌꯦꯡꯍꯟꯕ ꯅꯠꯇ꯭ꯔꯗꯤ ꯑꯇꯣꯞꯄ ꯌꯦꯡꯅꯤꯡꯉꯥꯏ ꯂꯩꯇꯦ ꯋꯥꯔꯤꯁꯦ ꯁꯥꯟꯅꯒꯗꯧꯕ ꯌꯥꯝ ꯁꯥꯡꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯉꯁꯤꯒꯤ 에피소드ꯁꯤꯃ ꯄꯥꯔꯠ ꯈꯥꯏꯗꯣꯛꯈ꯭ꯔꯒ ꯑꯣꯏꯅ ꯋꯥꯔꯤꯁꯦ ꯁꯥꯟꯅꯔꯁꯦ ꯑꯗꯨꯅ ngasi episode sigi ahan part matang sai se loisilaga ani subu part ta mu da wari se mu ngai da makha cha tharse yengbiriba mayam pumnamak unfilter youtuber episode 8 ki ahan part matang sai se loisinjege mayam ani subu part ngai biramo ani subu part ta heda nungai ba wari mayam ama puraga lakchaki ge haba se thamjege ngasi gi oida di matang sai se loisajege